ꯒꯤꯇꯥꯒ ꯑꯦꯡꯒꯦꯖ ꯇꯧꯅꯕ ꯍꯥꯏꯅꯔꯤꯕ ꯄꯥꯔꯤ ꯀꯨꯂꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯝꯅ ꯃꯁꯛ ꯐꯖꯕ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯦꯗꯤꯁꯤꯟ ꯗꯣꯛꯇꯔꯅꯤ꯫ ꯗꯣꯛꯇꯔ ꯄꯥꯔꯤ ꯅꯍꯥ ꯑꯣꯏꯅ ꯐꯥꯎꯒꯠꯂꯛꯂꯤꯕ ꯃꯦꯗꯤꯁꯤꯟ ꯗꯣꯛꯇꯔꯅꯤ꯫ ꯄꯥꯔꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯒꯤ ꯆꯦꯝꯕꯔꯗ ꯐꯝꯗꯨꯅ ꯔꯦꯁ ꯇꯧꯔꯤ꯫ ꯉꯁꯤ OPD ꯄꯦꯁꯦꯟ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯟꯈꯤꯕꯅ ꯃꯁꯥꯗꯨꯁꯨ ꯋꯥꯔꯦ꯫ ꯁ꯭ꯇꯨꯗꯦꯟꯠ ꯂꯥꯏꯐꯇ ꯁ꯭ꯇꯗꯤꯗ ꯄꯨꯛꯅꯤꯡ ꯀꯥ ꯍꯦꯟꯅ ꯆꯪꯈꯤꯕꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯗꯤ ꯈꯔ ꯅꯥꯊꯩꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯇꯣꯝꯇ ꯈꯟꯖꯔꯤ꯫ ꯉꯁꯥꯏ ꯃꯄꯥꯕꯨꯡ ꯀꯨꯂꯕꯤꯗꯨꯅ ꯍꯥꯏꯍꯧꯕ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯉꯁꯤ ꯏꯄꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯍꯥꯏꯍꯧꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯥꯔꯤ ꯈꯪꯏ ꯃꯦꯔꯦꯖꯀꯤ ꯋꯥꯐꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯄꯥꯔꯤ ꯃꯥꯒꯤ FB ꯁꯥꯟꯅ ꯂꯩꯔꯤ꯫ ꯃꯥꯒꯤ FBꯒꯤ ꯄꯣꯁꯇ ꯎꯔꯦ ꯅꯤꯡꯊꯤꯔꯕꯤ SI ꯂꯤꯟꯊꯣꯏꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯗ꯭ꯔꯒ ꯐꯥꯕꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯔꯤꯋꯥꯔꯗ ꯄꯤꯕꯒꯤ ꯁꯛꯇꯝ꯫ ꯄꯥꯔꯤ ꯄꯣꯁꯠ ꯑꯗꯨ ꯀꯨꯞꯅ ꯄꯥꯔꯤ꯫ ꯂꯤꯟꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯄꯥꯔꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ Who is ꯂꯤꯟꯊꯣꯏ? And where does he live? ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤ꯫ ꯑꯋꯥꯡꯕ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯆꯔꯤ꯫ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕ ꯀꯔꯝꯕ ꯏꯊꯛ ꯏꯄꯣꯝꯅ FB ꯃꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯦ ꯑꯣꯏꯕ ꯇꯥꯏ꯫ ꯄꯥꯔꯤ ꯔꯦꯁꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯗꯤꯁꯤꯟ ꯋꯥꯔꯗ ꯆꯪꯗꯨꯅ ꯄꯦꯁꯦꯟꯠ ꯔꯥꯎꯟ ꯆꯠꯂꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯔꯦ꯫ ꯀꯨꯂꯕꯤꯗꯨ ꯑꯥꯔꯝ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯆꯉꯥꯡ ꯒ꯭ꯂꯥꯁ ꯆꯝꯄ꯭ꯔꯥ ꯌꯥꯎꯔꯕ ꯊꯛꯇꯨꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃ ꯄꯥꯔꯤ꯫ ꯀꯨꯂꯕꯤꯗꯨ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔꯅꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯄꯥꯔꯤ ꯃꯥꯒꯤ ꯁ꯭ꯋꯤꯐꯠ ꯀꯥꯔ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯄꯥꯔꯤ ꯃꯥꯒꯤ ꯁ꯭ꯋꯤꯐꯠꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈꯤ꯫ ꯀꯨꯂꯕꯤꯗꯨ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯅꯐꯤ-ꯅꯔꯣꯜ ꯍꯧꯗꯣꯛꯂꯒ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎ꯫ ꯄꯥꯔꯤꯅ ꯍꯣꯏ ꯕꯕꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯐꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯄꯥꯔꯤ ꯕꯕꯥ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯀꯨꯂꯕꯤꯗꯨ ꯕꯕꯥ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯊꯥꯗꯣꯛꯂꯒ ꯏꯆꯥꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ꯫ ꯇꯥꯛꯄꯤꯌꯨ ꯕꯕꯥ꯫ ꯀꯨꯂꯕꯤꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯆꯥꯒꯤ ꯃꯦꯔꯤꯌꯦꯖ ꯇꯧꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯒꯣꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯤꯒ ꯑꯦꯡꯒꯦꯖ ꯇꯧꯁꯤꯔ ꯈꯜꯂꯤ꯫ ꯏꯆꯥꯒꯤ ꯃꯣꯠ꯫ ꯄꯥꯔꯤ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯇꯨꯅ ꯕꯕꯥ ꯑꯩ ꯑꯦꯡꯒꯦꯖ ꯇꯧꯕ ꯏꯁꯥꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯏꯁꯥꯅ ꯊꯤꯖꯒꯦ ꯈꯜꯂꯤ꯫ ꯀꯨꯂꯕꯤꯗꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯋꯥꯠꯇꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯒꯣꯄꯥꯜꯁꯨ ꯂꯝꯗꯝꯁꯤꯒꯤ ꯁꯛꯈꯪꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯄꯥꯔꯤ ꯕꯕꯥ ꯃꯇꯝ ꯈꯔ ꯄꯤꯕꯤꯈꯣ ꯑꯩꯕꯨ ꯈꯟꯖꯅꯕꯒꯤ꯫ ꯀꯨꯂꯕꯤꯗꯨ ꯃꯇꯝ ꯈꯔ ꯏꯄꯥꯅ ꯄꯤꯕꯅꯤ ꯅꯣ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯆꯪꯉꯨ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯗꯥꯛꯇꯔ ꯄꯥꯔꯤ ꯃꯥꯒꯤ ꯔꯨꯝꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯆꯪꯈꯤ꯫ ꯗꯥꯛꯇꯔ ꯄꯥꯔꯤ FBꯗ ꯎꯈꯤꯕ ꯂꯤꯟꯊꯣꯏꯒꯤ ꯁꯛꯇꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯕꯤ ꯑꯁꯨꯛ ꯐꯖꯕꯤ ꯀꯌꯥꯗ ꯊꯧꯅꯥ ꯂꯩꯔꯤꯕꯤ ꯃꯩꯇꯩ ꯆꯅꯨ꯫ ꯀꯔꯝꯅ ꯑꯩꯅ ꯂꯤꯟꯊꯣꯏ ꯁꯛꯈꯪꯅꯒꯗꯕ? ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯁꯥꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯒꯗꯧꯔꯤꯕ? ꯃꯇꯣꯝꯇ ꯅꯣꯛꯆꯩ ꯗꯥꯛꯇꯔ ꯄꯥꯔꯤ ꯋꯥꯈꯜꯒꯤ ꯐꯨꯔꯥ ꯁꯥꯒꯠꯂꯤ ꯃꯥꯒꯤ ꯅꯤꯡꯊꯤꯔꯕ ꯐꯃꯨꯡ ꯊꯛꯇ꯫ ꯖꯦꯛꯁꯟ MPSC ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ꯫ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯖꯦꯛꯁꯟꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯔꯦ꯫ ꯖꯦꯛꯁꯟ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯒꯝꯂꯥꯗ ꯊꯥꯔꯤꯕ ꯂꯩꯁꯤꯡ ꯄꯦꯔꯦ ꯑꯃꯅ ꯏꯁꯤꯡ ꯆꯥꯏꯔꯤ꯫ ꯒꯝꯂꯥꯁꯤꯡ ꯑꯗꯨꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯄꯣꯝꯁꯥꯠꯅꯔꯤꯕꯤ ꯂꯩꯔꯥꯡꯁꯤꯡ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯂꯩꯈꯣꯛꯇꯒꯤ ꯀꯦꯟꯒꯗꯧꯔꯤꯕ ꯂꯩꯔꯥꯡ ꯀꯌꯥ ꯎꯔꯨꯔꯒ ꯖꯦꯛꯁꯟꯒꯤ ꯊꯃꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤ꯫ ꯈꯪꯍꯧꯗꯅ ꯖꯦꯛꯁꯟꯒꯤ ꯃꯣꯕꯥꯏꯜ ꯔꯤꯡꯇꯣꯟ ꯂꯥꯛꯏ꯫ ꯖꯦꯛꯁꯟ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯒꯤꯇꯥꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯖꯦꯛꯁꯟ ꯍꯜꯂꯣ ꯒꯤꯇꯥ꯫ ꯒꯤꯇꯥ ꯍꯜꯂꯣ ꯗꯥ ꯖꯦꯛꯁꯟ ꯀꯔꯤ ꯇꯧꯔꯝꯂꯤꯅꯣ? ꯖꯦꯛꯁꯟ ꯒꯤꯇꯥ ꯒꯝꯂꯥꯒꯤ ꯂꯩꯁꯤꯡ ꯏꯁꯤꯡ ꯆꯥꯏꯔꯝꯕꯅꯤ꯫ ꯅꯪꯗꯤ? ꯒꯤꯇꯥ ꯑꯩꯁꯨ LLBꯒꯤ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯀꯃꯤꯡ ꯃꯟꯗꯦꯗꯒꯤ ꯍꯧꯔꯅꯤ ꯑꯗꯨꯅ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯤ꯫ ꯋꯥꯗꯅ ꯒꯤꯇꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯔꯝꯕ꯫ ꯑꯗꯨ ꯗꯗꯥ MPSC ꯑꯦꯛꯖꯥꯝꯗꯤ ꯀꯝꯗꯧꯈꯤꯒꯦ? ꯖꯦꯛꯁꯟ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯈꯤ꯫ ꯁꯦꯂꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫
Lari kana pa, Gita, nang na ay imang de lepo ay yam nini. Gita, hoy dada, ay ngam na buhat ajagi. Jackson, uda ba sukuire, nangi exam nuraga unasiko. Pare, ay thanagi ko. Asuna phone thamki. Gita, namidang ya chaglakpaki, yumgi sanamahi amadi, laymiral sidabida, imung manungi awa ana nadi tanaba amadi Gita gi ningba thumanbiyu haiduna thaulijari. Numidang ki cha isingsu Gita na thongduna Gita gi baba mama harau chak chaminare. Chak choklab matung Gita gi baba chakumdagi thoki. Aduga Gita mama ga koli usunduna kitchen da lehawi. Gita gi mama na ibema nangi khangna chanabadi leibro. Imada asingba hayu ikai ganu. Gita ikai rap tauna. Ima nachadi angang oyi hausi fawadi leiti. Asi haiduna rotsili. Mama lay mahal. Graduate usilaba haibasi angang oijabani. Nangi babagi marup kulabiduki machanapa Dr. Pariga lohungnaba haiduna nangi babana aingonda haibani. Gita, Ima, madu yafamdo ay yaba ngamloida. Ay makata na study tawgi khale. Mama, study di lohong lag matungda tupa mayumda makata na tamtabi yaydana. Imung stu standard oiba imung ni. Gita mama hiwadu thawasa tana taraga thoki. Mama machagi mataudu ubada iyaya ningde haiba khangi. Asuna namit adu hauki. Mathangi namita Silas Roshan Gita na lakadaba lambida Gita bungaiduna leiri. Gita mamada khutmanam namahalaga dayo thodori. Gita dayo thodulakpada Silas magi swift car adu Gita gi matung inarami. Awang AOC Chingmairong 11 College yauba fawba leptana Silas magi swift car adu Gita gi matung inarami. Gita magi dayo adu LLB College gate manung tamna thousandki. Silas Rosan, Ogiti Maha Kadai Chadino Haiba Khanglidna. Gari manunda famduna haidina. Rosan Tamo, gari mamai thoklo. Aduga awang biyoshigi oksha thongba hotel nani kumhagida angangwa pek amung pairga kuthadarushi. Silas na swift car adu mamai thokduna Lainikim hotel tamlai. Silas amadi Rosan Lainikim hotel da angangba half bottle amadi oksa atauba thongba cha thaklaga khanaba yaba khanari. Chaba thakpa loiraba matungda LLB College gate tamna amuk swift car adu thodori. College pass loiraduna Gita gate tamagi dayo thodori. Roshan College pass loirabo. Loiragadi coffee amamagtang thakshi haina tamang Silas na hairapa. Masida chelgi wakal. Gita usitana Silas sabidi Rosan nahan lambida thengnakiba mishel yengu hairamba nupado. Gita aduga mafam siduna karige. Tanjadina Silas garidagi kumtharaklaga karimnaba mawongda mafam masida aigi nungsibagi pukning yawa amatang phongdokjage tawba. Lambi oibsida restaurant da coffee amamtang thaklaga Now Rosan, natabrane. Rosan, yamana thapiba achumbani. Gita, aidi karigi nanga thapminaga doriba. Mafam asida mathang manaw ngairambani afaba oiro. Silas, ngaigani. Mafam sida aina nangbu aigi pukningi yawa yadribu nangkai. Gita, third class piba ngang tawakana, aigi lemi thado. Silas, aduk yam napal tawba. Ay Silas ni. Noma ay kanano sudina khanglakan. Gita, khanglaga kari tawba ngamodoriba. Gita magi kari tawna mayum pangki. Silas Roshan Gita gi mai kai yingduna chakna lehawi. Gita college salakduna bedroom da ngai pothari. Haukiba kanchi restaurant gi Jackson gi matawdu Kau haiba yade, nisingduna tu leire. Khazidaba mikupto, asuma tholakani khaludi. Manglangi asa amada tawi.
ꯒꯤꯇꯥ ꯃꯃꯥ ꯂꯩꯃꯍꯜꯅ ꯀꯧꯔꯛꯏ꯫ ꯃꯃꯥꯅ ꯀꯧꯕ ꯇꯥꯕꯗꯒꯤ ꯃꯣꯗ꯭ꯔꯪꯗ ꯇꯥꯎꯔꯝꯕ ꯒꯤꯇꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯒꯤꯇꯥ: ꯍꯥꯎ ꯏꯃꯥ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯇꯨꯝꯁꯤꯜꯂꯤꯕꯗꯨꯕꯨ ꯅꯥꯕ ꯊꯦꯝꯂꯤꯔꯣ? ꯍꯧꯒꯠꯂꯣ, ꯅꯃꯥꯏ ꯅꯌꯨꯝ ꯆꯥꯊꯣꯛꯂꯣ꯫ ꯒꯤꯇꯥ: ꯍꯣꯏ ꯏꯃꯥ꯫ ꯃꯃꯥ ꯂꯩꯃꯍꯜ ꯊꯣꯛꯈ꯭ꯔꯦ꯫ ꯒꯤꯇꯥꯗꯤ ꯖꯦꯛꯁꯟꯒꯤ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯑꯥꯐꯇꯔ 1 week, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯒꯤꯇꯥ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯅ ꯒꯤꯇꯥꯒꯤ ꯐꯣꯟ ꯔꯤꯡ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯌꯦꯡꯂꯨꯕꯗ ꯖꯦꯛꯁꯟꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯒꯤꯇꯥ: ꯍꯜꯂꯣ, ꯗꯥ ꯖꯦꯛꯁꯟ꯫ ꯖꯦꯛꯁꯟ: ꯒꯤꯇꯥ, ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ? ꯒꯤꯇꯥ: ꯁꯨꯝ ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯂꯝꯕꯅꯤ꯫ ꯖꯦꯛꯁꯟ: ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯦꯄꯤ ꯅ꯭ꯌꯨꯁ ꯑꯃ ꯂꯩꯌꯦ꯫ ꯒꯤꯇꯥ: ꯗꯥ ꯇꯥꯃꯣ, ꯀꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ? ꯖꯦꯛꯁꯟ: ꯑꯩ MPSC ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯊꯥꯗꯣꯔꯛꯄꯗ ꯑꯩ ꯁꯦꯂꯦꯛ ꯇꯧꯔꯦ꯫ ꯇ꯭ꯔꯦꯅꯤꯡꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯔꯒꯅꯤ ꯍꯥꯏ꯫ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 11 ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟꯇ ꯑꯃꯨꯛꯇ ꯎꯅꯁꯦ꯫ ꯒꯤꯇꯥ: ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯗꯥ꯫ ꯍꯣꯏ, ꯑꯩ ꯍꯌꯦꯡ ꯏꯃꯥꯟꯅꯕꯤ ꯔꯣꯖꯤꯒ ꯂꯥꯛꯀꯦ꯫ ꯒꯤꯆꯟꯗ꯭ꯔꯁꯨ ꯌꯥꯎꯍꯜꯂꯛꯎꯀꯣ꯫ ꯖꯦꯛꯁꯟ: ꯑꯣꯀꯦ, ꯕꯥꯏ꯫ ꯒꯤꯇꯥ: ꯑꯣꯀꯦ ꯗꯥ꯫ ꯑꯁꯨꯝꯅ ꯖꯦꯛꯁꯟ ꯐꯣꯟ ꯊꯝꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯒꯤꯇꯥ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ꯫ ꯀꯔꯤꯒꯤ ꯍꯔꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ? ꯄꯥꯝꯖꯕ ꯃꯥꯅ ꯂꯩꯕꯥꯛꯀꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯆꯧꯕ ꯐꯝ ꯑꯃ ꯐꯪꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯥ ꯃꯇꯣꯝꯇ ꯒꯤꯇꯥ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯒ ꯇꯥꯎꯔꯤ꯫ ꯒꯤꯇꯥ: ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕ ꯗꯥ ꯖꯦꯛꯁꯟꯒꯤ ꯃꯐꯝꯗ ꯇꯝꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯖꯦꯛꯁꯟ ꯄꯨꯡ 10 ꯇꯥꯕꯗ ꯁꯛꯌꯦꯡ ꯑꯃꯗ ꯅꯤꯡꯊꯤꯅ ꯊꯥꯎ ꯇꯩꯔꯒ ꯃꯥꯒꯤ ꯄꯥꯝꯖꯕ ꯁꯃꯥꯠ ꯍꯥꯠꯂꯤ꯫ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯅꯤꯃꯥꯏ ꯑꯃꯒꯤ ꯃꯊꯛꯇ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯐꯨꯔꯤꯠ, ꯆꯦꯅꯦꯜ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯈꯣꯡꯒ꯭ꯔꯥꯎ, ꯈꯣꯡꯎꯞ ꯀꯥꯞ ꯅꯤꯡꯊꯤꯅ ꯊꯥꯔꯕ ꯁꯧꯔꯤ ꯈꯣꯡꯎꯞ, ꯅꯤꯡꯊꯤꯔꯕ ꯉꯧꯔꯕ ꯃꯁꯝꯅ ꯁꯅꯥ ꯃꯆꯨꯒꯤ ꯆꯦꯟ ꯑꯗꯨꯅ ꯀꯌꯥꯗꯤ ꯅꯤꯡꯊꯤꯔꯦ꯫ ꯖꯦꯛꯁꯟ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯒꯤ ꯑꯦꯁꯇꯔ ꯀꯥꯔ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯒꯤꯆꯟꯗ꯭ꯔ ꯒꯦꯠꯇ ꯒꯥꯔꯤ ꯍꯣꯔꯟ ꯈꯣꯡꯂꯤ꯫ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ꯫ ꯐꯖꯔꯕ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯤꯇꯥꯁꯨ ꯃꯥꯒꯤ ꯂꯩꯖꯕ ꯂꯩ ꯃꯆꯨꯒꯤ ꯁꯜꯋꯥꯔ ꯑꯃ ꯏꯆꯝ ꯆꯝꯅ ꯁꯦꯠꯇꯨꯅ ꯔꯣꯖꯤꯒꯤ ꯊꯣꯡꯒꯥꯜꯗ ꯗꯥꯏꯑꯣ ꯊꯧꯖꯤꯜꯂꯛꯏ꯫ ꯒꯤꯇꯥ: ꯔꯣꯖꯤ, ꯔꯣꯖꯤ, ꯔꯣꯖꯤ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯔꯣꯖꯤ ꯒꯤꯇꯥ ꯗꯥꯏꯑꯣ ꯊꯧꯗꯨꯅ ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟ ꯇꯝꯅ ꯂꯥꯛꯏ꯫ ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟꯇ ꯖꯦꯛꯁꯟ, ꯒꯤꯆꯟꯗ꯭ꯔ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯄꯥꯔꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯒꯤꯇꯥ: ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ, ꯒꯤꯆꯟꯗ꯭ꯔ? ꯒꯤꯆꯟꯗ꯭ꯔ: ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯒꯤꯇꯥ, ꯖꯦꯛꯁꯟ, ꯔꯣꯖꯤ, ꯒꯤꯆꯟꯗ꯭ꯔ ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟꯇ ꯆꯪꯂꯤ꯫ ꯄ꯭ꯔꯗꯥꯅ ꯈꯜꯂꯤꯕ ꯁꯦꯄꯔꯦꯠ ꯔꯨꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯪꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯦꯇꯔ ꯆꯪꯂꯛꯏ꯫ ꯋꯦꯇꯔ: ꯀꯔꯤ ꯆꯥꯁꯤꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯅꯨ ꯄꯤ꯫ ꯖꯦꯛꯁꯟ: ꯀꯩ ꯆꯥꯁꯤꯒꯦ ꯒꯤꯇꯥ? ꯒꯤꯇꯥ ꯃꯦꯅꯨꯗ ꯌꯥꯎꯔꯤꯕ ꯑꯥꯏꯇꯦꯝ ꯑꯗꯨ ꯌꯦꯡꯂꯒ ꯋꯦꯇꯔꯗ ꯆꯤꯀꯟ ꯆꯧꯒ ꯃꯦꯡꯒꯣ ꯖꯨꯁꯀ꯫ ꯖꯦꯛꯁꯟ, ꯒꯤꯇꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯔꯤ꯫ ꯒꯤꯇꯥ: ꯗꯥ ꯖꯦꯛꯁꯟ, ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯄ ꯇꯥꯔꯦ? ꯖꯦꯛꯁꯟ: ꯍꯟꯗꯛꯀꯤ ꯀꯃꯤꯡ ꯃꯟꯗꯦꯁꯤꯗ ꯆꯠꯄ ꯇꯥꯔꯦ꯫ ꯒꯤꯇꯥ: ꯐꯔꯦꯗ, ꯅꯤꯡꯊꯤꯅ ꯆꯠꯄꯤꯔꯣ꯫ ꯃꯪꯒꯣꯜ ꯑꯁꯤꯁꯕꯥ ꯄꯤꯖꯔꯤ꯫ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕꯒ ꯏꯕꯥꯅꯤꯁꯨ꯫ ꯖꯦꯛꯁꯟ: ꯏꯕꯥꯅꯤꯁꯨ ꯀꯩꯗꯧꯔꯕ? ꯒꯤꯇꯥ: ꯑꯌꯥ, ꯑꯁꯤꯐꯥꯎ ꯈꯪꯗꯕ? ꯑꯩꯈꯣꯏꯅꯤꯁꯨ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕ? ꯖꯦꯛꯁꯟ: ꯍꯣꯏ, ꯑꯗꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯆꯪꯂꯤꯉꯩꯗ ꯏꯃꯥꯅ ꯑꯇꯣꯞꯄ ꯂꯝ ꯂꯥꯟꯕ ꯀꯅꯥꯅ ꯊꯥꯖꯈ꯭ꯔꯗꯤ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯒꯤꯇꯥ ꯃꯄꯥ ꯒꯣꯄꯥꯜꯅ ꯍꯥꯏꯈꯤꯕ ꯑꯦꯡꯒꯦꯖꯃꯦꯟꯒꯤ ꯋꯥꯔꯤꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯖꯦꯛꯁꯟꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯖꯦꯛꯁꯟ: ꯀꯩ ꯇꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯒꯤꯇꯥ ꯖꯦꯛꯁꯟꯒꯤ ꯋꯥꯍꯩꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯋꯥꯕꯤꯔꯨꯒꯅꯨ, ꯗꯗꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ, ꯗꯗꯥ ꯈꯛꯇꯒꯤꯅꯤ꯫ ꯖꯦꯛꯁꯟ: ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯂꯩꯔꯕ ꯃꯇꯨꯡ ꯋꯦꯇꯔ ꯐꯣꯡ ꯐꯣꯡ ꯁꯥꯔꯕ ꯃꯅꯤꯜ ꯀꯥꯔꯕ ꯆꯤꯀꯟ ꯆꯧ, ꯃꯦꯡꯒꯣ ꯖꯨꯁ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ꯫
ꯋꯦꯇꯔ ꯆꯪꯂꯛꯄ ꯑꯗꯨꯅ ꯖꯦꯛꯁꯟ ꯑꯃꯁꯨꯡ ꯒꯤꯇꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯋꯦꯇꯔ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯤꯇꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯒꯤꯇꯥ ꯆꯠꯊꯣꯛꯇꯨꯅ ꯐꯝꯃꯤ꯫ ꯉꯁꯤꯗꯤ ꯖꯦꯛꯁꯟ ꯃꯃꯥꯏ ꯈꯔ ꯀꯟꯕꯒꯨꯝ ꯎꯏ꯫ ꯑꯆꯤꯛꯄ ꯀꯥꯗ ꯂꯩꯔꯤꯕꯁꯤ ꯖꯦꯛꯁꯟ ꯑꯃꯁꯨꯡ ꯒꯤꯇꯥ ꯈꯛꯇꯅꯤ꯫ ꯑꯆꯤꯛꯄ ꯀꯥꯗꯨꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤ ꯄꯨꯂꯞ ꯐꯝꯃꯤꯟꯅꯕꯗꯨꯅ ꯃꯁꯥ ꯁꯥꯒꯠꯂꯤ, ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯍꯧꯁꯥꯅ ꯄꯤꯔꯝꯕ ꯈꯨꯗꯣꯜ ꯑꯗꯨꯅ ꯖꯦꯛꯁꯟꯗꯤ ꯀꯔꯤꯒꯤ ꯐꯥꯎꯔꯝꯂꯣꯏ, ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯠ꯫ ꯃꯤꯀꯨꯞ ꯈꯔ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯑꯆꯤꯛꯄ ꯀꯥꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯒꯤꯇꯥꯒꯤ ꯇꯅꯧꯔꯕꯤ ꯆꯤꯟꯕꯥꯜꯗ ꯖꯦꯛꯁꯟꯒꯤ ꯔꯥꯁꯤꯅ ꯌꯣꯝꯂꯕ ꯆꯤꯟꯕꯥꯜꯗꯨꯅ ꯊꯦꯡꯈꯤ꯫ ꯒꯤꯇꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯖꯦꯛꯁꯟꯅ ꯇꯧꯔꯤꯕ ꯑꯗꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯤꯅꯤꯠ 5ꯔꯣꯝ ꯂꯩꯔꯒ ꯒꯤꯇꯥꯅ ꯖꯦꯛꯁꯟꯒꯤ ꯆꯤꯟꯕꯥꯜꯗꯨ ꯏꯟꯊꯣꯔꯛꯏ꯫ ꯒꯤꯇꯥ, ꯗꯥ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗ꯫ ꯖꯦꯛꯁꯟ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗ ꯐꯝꯊꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯒꯤꯇꯥ, ꯆꯠꯂꯁꯤꯔ ꯗꯥ? ꯖꯦꯛꯁꯟ, ꯍꯣꯏ, ꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯒꯤꯇꯥ ꯔꯣꯖꯤꯕꯨ ꯀꯧꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯛꯁꯟꯅ ꯀꯥꯟꯆꯤ ꯔꯦꯁꯇꯨꯔꯦꯟꯠꯀꯤ ꯕꯤꯜ ꯄꯤꯊꯣꯛꯂꯒ ꯃꯈꯣꯏ ꯃꯔꯤ ꯃꯌꯨꯝ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯔꯤꯝꯁ ꯀꯦꯖꯨꯑꯦꯜꯇꯤ ꯔꯨꯝꯅꯤ꯫ ꯀꯦꯖꯨꯑꯦꯜꯇꯤ ꯒꯦꯠ ꯃꯌꯥꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ, ꯄꯦꯔꯥꯃꯤꯂꯤꯇꯔꯤ, ꯀꯃꯥꯟꯗꯣ ꯃꯌꯥꯝꯁꯨ ꯂꯩꯔꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯑꯦꯝꯕꯨꯂꯦꯟꯁ ꯈꯔꯁꯨ ꯂꯩꯔꯤ꯫ ꯗꯥꯛꯇꯔ ꯄꯥꯔꯤ ꯃꯥꯒꯤ ꯁ꯭ꯋꯤꯐꯠ ꯀꯥꯔ ꯀꯦꯖꯨꯑꯦꯜꯇꯤ ꯒꯦꯠ ꯃꯌꯥ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯔꯤꯝꯁꯀꯤ ꯁꯨꯄꯔꯏꯟꯇꯦꯟꯗꯦꯟꯠꯅ ꯃꯍꯥꯛꯄꯨ ꯋꯥꯔꯗ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄꯒꯤꯅꯤ꯫ ꯀꯦꯖꯨꯑꯦꯜꯇꯤ ꯕꯦꯗꯔꯨꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 3 ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯗꯥꯛꯇꯔ ꯄꯥꯔꯤ ꯃꯥꯒꯤ ꯑꯦꯄ꯭ꯔꯣꯟ ꯂꯤꯠꯁꯤꯟꯗꯨꯅ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯑꯃ ꯃꯉꯛꯇ ꯌꯥꯜꯂꯒ ꯈꯪꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯐꯩꯒꯜ, ꯊꯕꯥꯛꯇ ꯁꯣꯛꯂꯝꯃꯤ꯫ ꯁꯦꯠꯂꯤꯕ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯁꯨ ꯁꯦꯒꯥꯏꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯨꯔꯤꯠꯇ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯗꯨ ꯎꯔꯛꯏ꯫ ꯗꯥꯛꯇꯔ ꯄꯥꯔꯤꯅ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏ꯫ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯀꯦꯖꯨꯑꯦꯜꯇꯤ ꯕꯦꯗ ꯑꯗꯨꯗ ꯅꯥꯍꯦ-ꯅꯨꯅ ꯇꯥꯔꯤ꯫ ꯃꯥꯅ ꯂꯤꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ꯫ ꯑꯇꯩ ꯑꯁꯣꯛꯄ ꯑꯅꯤꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯂꯝꯗꯦ, ꯐꯩꯒꯟꯗ ꯕꯣꯝ ꯃꯆꯦꯠꯅ ꯈꯔ ꯄꯥꯟꯕ ꯅꯠꯇꯅ꯫ ꯗꯥꯛꯇꯔ ꯄꯥꯔꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯌꯥꯝ ꯊꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯅꯕ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯑꯊꯨꯕꯗ ꯇ꯭ꯔꯣꯂꯤ ꯑꯃꯗ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈꯤ꯫ ꯏꯊꯨ ꯊꯨꯅ ꯏꯝꯐꯥꯜ ꯏꯁꯠ ꯋꯦꯁꯠꯀꯤ SP-DGP ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯡꯂꯔꯦ꯫ ꯗꯥꯛꯇꯔ ꯄꯥꯔꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯃꯥꯒꯤ ꯇꯦꯛꯅꯤꯁꯤꯌꯟ ꯗꯣꯛꯇꯔ 2 ꯆꯪꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯗꯥꯛꯇꯔ ꯄꯥꯔꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯊꯣꯛꯂꯛꯄꯒ SP ꯌꯣꯏꯍꯟꯕ ꯆꯪꯁꯤꯜꯂꯛꯏ꯫ SP: ꯗꯣꯛꯇꯔ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥ? ꯗꯣꯛꯇꯔ ꯄꯥꯔꯤ: ꯁꯔ, ꯏ ꯀꯥꯏꯅ ꯊꯣꯛꯈꯤꯕꯅ ꯏ ꯌꯨꯅꯤꯠ 5 ꯀꯥꯞꯄ ꯇꯥꯔꯦ꯫ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏꯒꯤ ꯔꯥꯏꯠ ꯑꯦꯕꯗꯣꯃꯦꯟꯗ ꯕꯣꯝ ꯃꯆꯦꯠ ꯑꯃ ꯌꯨꯡꯁꯤꯗꯨꯅ ꯂꯩꯔꯤ꯫ ꯑꯇꯩꯗꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯥꯏꯅꯔ ꯑꯣꯏ꯫ ꯕ꯭ꯂꯗ ꯃꯤꯅꯤꯠ 5ꯗ ꯔꯦꯗꯤ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ SP: ꯗꯣꯛꯇꯔ, ꯕ꯭ꯂꯗꯀꯤ ꯔꯦꯗꯤ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏ, ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯊꯧꯅꯥ ꯐꯕ ꯏꯟꯁꯄꯦꯛꯇꯔꯅꯤ꯫ SPꯅ ꯃꯥꯒꯤ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜꯁꯤꯡꯒꯤ ꯕ꯭ꯂꯗ ꯇꯦꯁꯠ ꯇꯧꯗꯨꯅ ꯕ꯭ꯂꯗ ꯌꯨꯅꯤꯠ 5 ꯂꯧꯔꯤ꯫ ꯏ ꯂꯩꯔꯕꯗ ꯗꯥꯛꯇꯔ ꯄꯥꯔꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯆꯪꯈ꯭ꯔꯦ꯫ 45 ꯃꯤꯅꯤꯠ ꯆꯪꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯕꯣꯝ ꯃꯆꯦꯠꯇꯨ ꯂꯧꯊꯣꯛꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯗꯨꯅ ꯗꯥꯛꯇꯔ ꯄꯥꯔꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ SP: ꯗꯣꯛꯇꯔ, ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯥꯛꯇꯔ ꯄꯥꯔꯤ: ꯑꯣꯄꯔꯦꯁꯟ ꯁꯛꯁꯦꯁ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯆꯦꯝꯕꯔꯗ ꯆꯪꯈꯤ꯫ ꯗꯥꯛꯇꯔ ꯄꯥꯔꯤ ꯃꯥꯒꯤ ꯆꯦꯝꯕꯔꯗ ꯊꯥꯔꯤꯕ ꯆꯦꯌꯔꯗ ꯐꯝꯂꯒ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏꯒꯤ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯁꯨꯛ ꯊꯧꯅꯥ ꯐꯔꯕꯤ ꯃꯩꯇꯩ ꯆꯅꯨꯔꯥ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏ꯫ ꯕꯣꯝꯒꯤ ꯆꯤꯅ ꯈꯥꯡꯕꯗ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯑꯗꯨ ꯗꯣꯛꯇꯔ ꯄꯥꯔꯤꯅ ꯎꯔꯛꯏ꯫ ꯊꯣꯠꯂꯕ ꯍꯛꯆꯥꯡꯗ ꯀꯜꯂꯕ ꯕꯣꯝ ꯃꯆꯦꯠꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯀꯔꯤ ꯇꯥꯔꯛꯂꯤꯕ? ꯗꯣꯛꯇꯔ ꯄꯥꯔꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯇꯨꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯆꯪꯗꯨꯅ ꯇꯣꯞ ꯅ꯭ꯌꯨꯁ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯞ ꯅ꯭ꯌꯨꯁ ꯔꯤꯗꯔ ꯃꯥꯂꯦꯝꯉꯥꯟꯕꯤ: ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯒ ꯂꯣꯏꯅꯅ ꯇꯣꯞ ꯅ꯭ꯌꯨꯁ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ: ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ
ꯈꯨꯔꯥꯏ ꯊꯣꯡꯈꯣꯡꯗ RDX ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯕꯣꯛ ꯑꯃ ꯄꯣꯈꯥꯏꯕꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯊꯧꯔꯝꯒꯤ ꯉꯥꯛꯁꯦꯜꯂꯤꯕ ꯏꯝꯐꯥꯜ ꯏꯁ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯀꯤ ꯑꯦꯁꯇꯥ ꯂꯤꯟꯊꯣꯏꯅ ꯂꯨꯆꯤꯡꯕ ꯇꯤꯝꯒꯤ ꯖꯤꯞꯁꯤ ꯈꯨꯔꯥꯏꯊꯣꯡꯗ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ 2 amadi ꯑꯦꯁꯥꯏ ꯂꯤꯟꯊꯣꯏ ꯌꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯀꯟꯁꯇꯦꯕꯜ 2 ꯑꯗꯨꯒꯤ ꯐꯤꯚꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏꯒꯤ ꯔꯥꯏꯠ ꯑꯦꯕꯗꯣꯃꯦꯟꯗ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯈꯤꯕꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯗꯥꯛꯇꯔ ꯄꯥꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯃꯨꯊꯠꯈꯤ꯫ ꯗꯥꯛꯇꯔ ꯄꯥꯔꯤ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ, ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏ ꯂꯩꯈꯤꯗꯕ ꯊꯣꯛꯂꯝꯂꯕ ꯑꯩꯒꯤ ꯆꯣꯡꯂꯛꯂꯤꯕ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯒꯤꯅꯤ ꯃꯌꯣꯟ ꯀꯪꯗꯅ ꯃꯥꯡꯂꯝꯒꯅꯤ꯫ ꯍꯦ ꯏꯁ꯭ꯋꯔ, ꯁꯛꯈꯪꯅꯗ꯭ꯔꯤꯕꯤ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝ ꯆꯠꯇ꯭ꯔꯤꯕꯤ ꯂꯩꯔꯥꯡꯅꯕꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕꯤꯗꯅꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ꯫ ꯗꯥꯛꯇꯔ ꯄꯥꯔꯤ ꯑꯦꯁꯥꯏ ꯂꯤꯟꯊꯣꯏꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯔꯤ꯫